Pauchedi Yump Ibamaru Pau Karab de Toukhre, T.T.Haokip, Samuel Jendai, Subhash Chandra Judgement Rijab Toukhre. BJP MLA Orambadiki resign Toukhre, Ahum the Tharakba, Wakatching hearing Chataraba Matunda, Judgement Rijab Toukhre Thamkre. Congress ke MLA Orambadiki BJP Rom the Onsin Kraba Anina, Makoiba disqualified Toropagi Mayokta Tharakba Wagatki hearing Zoo, Loisinnaba Loinana Judgement Rijab Toukhre. BJP MLA Orambadiki resign Hndokkhiba Loinana resign Toukhre Aduda, Ayaba Pirkiba Ahum the Taminglong AC Samuel Jendai, Hanglep AC Th.Haokip Amasong, Nauria Kanglup AC Subhash Chandra. Chali Basahi Asigi Jun Taraga Tareta BJP MLA Ahum MLA Oibedegi, resign Tobagi Zerol Sing Manipur Legislative Assembly Speaker the Pisin Kibagat Loinana, resign Toba Adu Speaker the Jun Taragani Panda Ayaba Pihibene. Paugili Kul Sing the Pondorok Pagi Matung in the Speaker the MLA Oibedegi resign Tobagi Zerol Sing Masamasana Pisin Kipanate Amade, Speaker na telephone the Natragana Taduna Masaka Uraga, resign Toriba Aduki Matang the inquiry Amatoga de Hire. Adumoinamak Jun Taraga Tareki nung Tilpung Mari Makarum Tabada, Speaker the MLA Oibedegi resign Hndokkhiba Zerol Yauraga, Matang Nubet Jun Taragani Pankinung Tilpung Anirum Tabada, resign Toba Adu Speaker na Ayaba Pikibani, Haina, Paugili Kul Sing Makatare. Masana Satuna resign Tobagi Zerol Pisin Dabana Maram Oiduna inquiry Togadabadu, Taudana Ayaba Pirkiba Adubo, Singnadun ex MLA Ahum the Tongan Bug Kota Wakalakibane. Manipur Legislative Assembly Speaker Amasung Atopa Anin Respondent Oibag case Asigi Aroiba hearing Arang High Court of Manipur Justice Lanu Sungkum Jamir Amasung Justice E Bimol Anige Dibazal Pans the Satharabatung the Judgement Order Adu Rijab Thamkibane. Panbaya Badi Congress ki ticket Lising Anitaraga Tareta Hndokkhiba Assembly General Election da Lamlai Assembly Constitution the Kikarkiba Katrim Beren Amasung Kumbi Assembly Constituency the Kikarkiba Sonasam Berbo Assembly Speaker ki Tribunal na disqualified Hndokkhiba ki Mayokta Tharakba Wakasing Aroiba hearing su Thasigi Taramanga Satharaba Judgement Order Rijab Thamkibane. Congress ki ticket Mikal Damai Paglaga BJP Rom the Onsin Kituna Indian Constitution ki Tarasuba schedule ki provision sing Thugari Haibo Wafam the Makoibo disqualified Tonaba Congress ki MLA Singna Speaker ki Tribunal da Wakalakibane. Congress ki ticket Karaklaga BJP Rom the Onsin Kipatanatana Cabinet Minister Pabo Oiramba Andro Assembly Constituency ki TS Syam Kumar Supreme Court na Speaker ki Tribunal na Aroiba Order Toukhre Power Minister Oibik Yaroi Amade Assembly da Sangba Yaroi Hain ruling Piraklaba Matungda Masana Abeli Oibik resign Hndokkhiba Mahak Masana Abeli Oibik resign Toukhre Assembly ki Speaker ki Tribunal na Lokhulakiba proceeding ki Sarukam Oina Mahakbo MLA Oibik disqualified Hndokkhiba Thanga Assembly Constituency da Trinamool Congress ki ticket Karakiba ke Robin Roso Speaker ki Tribunal na disqualified Hndokkhiba Adum Oinamak Court na disqualification ki order adu Chanhandana Thamlibane. Speaker ki Tribunal na disqualified Hndokkhiba Kanglup Assembly Constituency da Congress ki ticket Mikal da Mai Paglakiba Y Chandra di election gamari Leiriba case amada Supreme Court na bahag na Mai Pakiba adu Chanaba Yaroi Abiga ruling Pikiba na bahake lamba oiduna Maiti Piram Kiba BJP ki Ramesorbo MLA Oina Assembly ki Speaker na wasak Lokrabane. Atopa Pau amadana Ajodia da Sagadoriba Masit ki Aseng Basaktam Toukhre. Laibak Asigi Kwaidiki Awangba Well Loisang Oina Leiriba Supreme Court na Mamang Sahida Takiba Pardik Amaki Matung Inna Lam Ekar Mga Pakchauba Ajodia ki Mafam Amada Ajodia Masjid Chana Basak Kangan Kraba Matungda Masjid Asi Chana Bathaudang Lauriba Trust na Project Asigi Architectural Plan Amangasi Ahan Poina Puthoktan Biamda Utkre Matang Kuina Yetna Tuna Lakpadiki Supreme Court Hndokkhiba Ram Janabhumi Babre Masjid case ki Matang da Supreme Court na Mamang Sahida Aroiba Judgement Piduna Hana Babre Masjid Leramba Mafam Aduda Ram Mandir Sanaba Aduga Mafam Aduda ki kilometer kun mangarom Chatlaga Laiba Ajodia ge Mafam Amada Masjid Chana da Bakangan Kibane. Supreme Court ki verdict asina maram oirka matam kuina chay nadun Leiriba Ram Janabhumi Babre Masjid ki issue adu itihasik oiba mawng amada Loisinnaba Masjid sabagi project Asigi ahan patang kaktat lakador bakomjal ising ani kun mathoigi angan basarukta masjid asigi urep uyung tambagi thoram pangthoka daure masjid asigi complex ta Kanglup kudimuki Mioising layang bangam janaba hospital amasu saga daure hospital sabagi thorang asidi ani supat tangkakta paikhet kani haina trust hasina thorang daure anauba Ajodia gi masjid asigi maming chap chana kari haina thongadagi haibasu haujuk phawagi oina dilep naba leitre masjid asigi kana gumaning thau natraka ning thorel amatagi maming lauduna thonlaroi haire
Indo Islamic Culture and Foundation IICF Trust na masjid adugi project Thokpa thoramduda trust asina hojiki matamda malemgi tongan mafam singda leiriba masjid singi design amasung mau matau singsu puthoktuna naidakhe Ajodhya gi Dhanipur area da sagadariba masjid adugi computer generate tawraba chaktam adu achauba likligi songabun ama masjid complex da khinduna thamle project asigi anisaba tangkak ta sengwa chagalakadurba hospital building asigi chaktam amasu masjid adugi manik oram da uba phangle Dhanipur na dauda sagalakadurba masjid asi malemgi mafam kayada sengkwat sagatnariba masjid singki saktam amasung design kayadu yang chilaba matungda henna phajaba mongda sagatnaba thorang tawbani haina IICF Trust na statement amada phangdokhe ekar manga pak chawbut lamgi sarukta sengkolakadurba masjid asigi building plan adu Lucknow da leiriba IICF Trust ke office da Professor SM Akhtar miyam da utke Naga lamarom da Naga based tok Thuna Loisinnaba ariyo amasung zeliyang da apel Toukhre Naga gi political issue athuba da Loisinnaba Nagaland gi Chief Minister Naifierio amasung opposition leader TR zeliyang center amasung tongan ba organization sing da apel Toukhre Haujik chathariba santi gi wari asi thujilhanaba center na asum bakhong thang lokhalak bagidam ariyo amasung zeliyang anina center bothagat khe Naifierio amasung TR zeliyang garang pun thokpa warol amana center amasung chanti gi wari sanaba da saruk yariba Naga organization sing da santi gi wari asi gi warosin ama athuba da lakhanaba apel tawkhe loinana santi gi wari athuba da loisin basina lamdam asigi miyam gi chokot pada purakani haibana su phangdokhe Loisinnaba ani asin Hndokkhiba October tang kunda Delhi da Union Home Minister Amit Shah unakraba matungda ngarangi apun warol adu tholakhibane State government sintuna civil society organization khudingmaki Mioising political party sing ex parliamentarians sing amasung miyam gi Loisinnaba sing gi oiba apunba consultative meeting ama pangthokre Baragasi da Th.Brinda na Chief Minister's Police Medal for Gallantry Hndokkhiba da CPIM na Thagatlakli Thaunaugdom Th.Brinda na drug ki mayokta lakhutkiba thabaksing amasung war against drug ki mathangda phangkiba Chief Minister's Police Medal for Gallantry amukana authority da Hndokkhiba da Community Party of India Marxist Manipur na Th.Brinda bathagat paphongdorakle serol amada CPIM Manipur State Committee gi Secretary Khetri Mem Santana hai Kumja lising ani taragani pan asoba drug case amaga mari leinana sarwakna lupa crore kunipan rongi drug phakhiba ki case ama Imphal gi special court amana well chateduna case asida chinaba mioi taret Hndokkhiba Th.Brinda na mahaki gallantry medal handorakba administration gi jombi makhong ahum asida mid panghanaba gi thodok ama oiragane atopa amadana essential service da Leiriba Docter singna Khongjang makhal amata chngsinba yaroi aikre AMISSDA All Manipur Health Service Doctors Association government da thamkiba demand sing pitrabati makhataba Khongjang chngsin kani aina Hndokkhiba wafam adu Manipur Essential Services Maintenance Act 1984 gi section 3(1) gi makhada leiba yaroi makhada tawba yaroi haina Manipur government gi special secretary home as Gyan Prakash na order amba thoktuna athengba thamkhre Baragasi da Kanglup ki erang thokpa yaba pamphlet chairuba mioi mari phare Tongan ba phurup kaya na khundariba Chandra district ta Kanglup ki erang thokpa yaba notice kam warning iba pamphlet sing chai thoklamba nauna semba geng khutpu amagi mioi mari Chandra district police na phagat pangamkhre Aroibada content sing asigi maru iba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengpiriba punam pathaga jari channel asina adum da kanarabade subscribe tawbi tribising na subscribe tawbiramu loinana like and share tawbusu kawi kunu punam po amuka na thaga jari